Ngasi Desember kitang kunga matoy English ngani kunga mga numit asige iroy na Yaihan Brahma YouTube channel asida wang pukat pidak liba amadi wang pau kung gitor masibutabi liba ay koy ginung sujarib viewer listener punamapu ngasige wang pau kung gitoram na ahan bada taram na oksabagaloy na kurumjeri ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯋꯥꯍꯪ ꯂꯧꯈꯠꯆꯒꯦ꯫ Phagani hausi adudi ꯑꯍꯥꯟꯕ ꯋꯥꯍꯪꯗ ꯁꯨꯕꯤꯇꯥ ꯃꯣꯏꯔꯥꯡꯊꯦꯝ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ, ꯃꯌꯥꯝ ꯑꯃꯅ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ ꯑꯣꯖꯥ, ꯆꯦꯔꯩ ꯍꯥꯏꯕ ꯂꯩꯁꯤ ꯂꯥꯏꯗ ꯀꯠꯄ ꯌꯥꯕ꯭ꯔꯥ? ꯑꯃꯅ ꯑꯄꯔꯥꯖꯤꯇꯥꯁꯤ ꯌꯨꯝꯒꯤ ꯃꯥꯌꯣꯛꯅꯕꯗ ꯍꯧꯕꯁꯤ ꯐꯠꯇꯕ꯭ꯔꯥ? ꯑꯣꯖꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ꯫ Hare Krishna Subitagi Kurum Birak Pasibu taram na okseraga Saraygi matang sidi Laitingi wapamni haijabatai Maduna Laigi mahutsin badi Yaroi haina tamjeraga Aprajita Yungi mamang Sinkai Mairam Loina pai Yai haibaduni Aduga Southwest Santong pang bada Thabadi afaba oide haina Vastu Shastragi mot thambirami. ꯃꯊꯪꯗ ꯑꯣꯏꯅꯥꯝ ꯃꯤꯔꯟꯗꯥ ꯗꯦꯕꯤ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ꯫ Haibiu Mirandana kari wafam phongdokpiraklibha. ꯑꯣꯖꯥ ꯇꯨꯝꯐꯝ ꯀꯥꯗ ꯃꯤꯡꯁꯦꯜ ꯊꯝꯕ ꯐꯠꯇꯦ ꯍꯥꯏꯔꯤꯕꯁꯤ ꯃꯔꯝ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ, ꯈꯪꯖꯅꯤꯡꯗꯨꯅ ꯍꯪꯖꯕꯅꯤ꯫ Thagatsari Miranda Bedroomda Mingsel Thambana Yum adugi positive energy Lakliba Makaidi Pai Habaduni Aduga negative energy lak matamda evil spirits adagi tongan ba maduna yum aduda reflect oiraktana imanungda santi kairakba mangthi hathirakba makan khudingmakta afaba oide maramaduna bedroomda Mingshen thamba afaba oide haiba wafamse Vastu Shastrana thambirama mot adubu lokhatsaduna aikhoi khwai punma khangminaba yananaba mongda paudam jabani sumudana Mirandagi mafamda noloksari thagatsari Miranda. ꯃꯊꯪꯗ ꯖꯣꯁ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ, ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ꯫ Jos takpiyu kari matangi oibirabano. ꯁꯤꯕ ꯃꯍꯥꯗꯦꯕꯒꯤ ꯂꯥꯠꯐꯝ ꯃꯃꯥꯡꯗ ꯁꯅꯤ ꯗꯦꯕꯒꯤ ꯄꯨꯖꯥ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯑꯣꯖꯥ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ, ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ꯫ Monica Jos kisi Mahadevagi puja latpamsi imung mapal haibadi tak piraktabugum. ꯍꯣꯏ, ꯑꯆꯨꯝꯕꯅꯤ꯫ Sanidu imung dadi afabu uiroi mapanda oiragadi yai aduga sani khurum dringaida Mahadeva hana khurumlaga sanina kona khurum jahanningi Mahadeva si sanigi guru ne aduna guru hana khurumlaga sebok na mathangda khurumba masina asumbu uigani masida kari haige Monica. ꯍꯣꯏ, ꯑꯆꯨꯝꯕꯅꯤ꯫ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯃꯣꯠ ꯊꯝꯖꯔꯤ꯫ Adudi mathangi wahang lokhatse. ꯃꯊꯪꯗ ꯏꯔꯤꯛ ꯈꯨꯟꯕꯤ Takpiyu irik kunbina kari takpirakliba. ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯣꯖꯥꯕꯨ ꯂꯝꯗꯝ ꯇꯥꯝꯅꯗꯒꯤ ꯈꯨꯔꯨꯝꯖꯔꯤ, ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦ꯫ Hare Krishna ikoigi maikaidagasu taramna oksari takpiyu kari matangi oibirabano. ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯄꯥꯏꯔꯤꯕ ꯕꯥꯁꯤꯁꯤ ꯀꯔꯝꯕ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ, ꯃꯇꯧ ꯀꯔꯝꯅ ꯄꯥꯏꯈ꯭ꯔꯤꯕꯅꯣ? ꯕꯥꯁꯤꯗ ꯌꯥꯎꯔꯤꯕ ꯃꯈꯨꯟꯁꯤꯡꯁꯤꯒꯤ ꯃꯒꯨꯟꯁꯨ ꯇꯥꯛꯄꯤꯌꯨ꯫ ꯊꯦꯡꯀ꯭ꯌꯨ꯫ ꯄ꯭ꯔꯇꯤꯚꯥ ꯁꯤꯡꯒꯔꯕꯥꯟ ꯀꯁꯥꯔ Irik kunbi email address ta Singarban Kasar dalibiribi aikoigi nungsirabi marup Pratibha nangasidi yamna phajjaraba interesting oiba aikoi punna khangminnabada thoidokna afaba kanaragadaba wafam amabu pukhatpirei ko Monica. ꯍꯣꯏ, ꯑꯆꯨꯝꯕꯅꯤ꯫ Wangsigidamak congratulations Pratibha. Basi hairaga khwaina
ꯁꯥꯙꯥꯔꯣꯟ ꯑꯣꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯗ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯕꯦꯅꯨ ꯍꯥꯏꯕ ꯑꯃ, ꯃꯨꯔꯂꯤ ꯍꯥꯏꯕ ꯑꯃ, ꯕꯥꯡꯁꯤ ꯍꯥꯏꯕ ꯑꯃ꯫ ꯕꯥꯡꯁꯤꯁꯤꯗ ꯕꯥꯡꯁꯨꯂꯤ ꯍꯥꯏꯅꯒꯁꯨ ꯑꯗꯨꯝ ꯈꯪꯉꯤ꯫ ꯑꯗꯨꯅ ꯕꯦꯅꯨ ꯍꯥꯏꯕꯁꯤꯗꯅ ꯁꯌꯔꯟꯗ꯭ꯔ, ꯃꯥꯒꯤ ꯃꯈꯨꯟꯁꯤ 6 ꯄꯥꯟꯒꯗꯧꯕ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯖꯟꯇ꯭ꯔꯁꯤ, ꯕꯥꯡꯁꯤ ꯃꯈꯜ ꯑꯁꯤ ꯑꯄꯤꯛꯄ ꯁꯨꯔ ꯄꯨꯊꯣꯛꯄ ꯑꯃꯗꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯑꯗꯨꯒꯨꯝꯕ ꯖꯟꯇ꯭ꯔ ꯑꯃꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯌꯦꯛꯅꯕ ꯄꯥꯞ ꯃꯈꯜ 6ꯄꯨ ꯃꯥꯡꯍꯟꯕ ꯉꯝꯕ, ꯍꯥꯏꯕꯗꯤ ꯀꯥꯃ, ꯀ꯭ꯔꯣꯙ, ꯂꯣꯚ, ꯃꯣꯍ, ꯃꯗ, ꯃꯥꯁꯨꯔꯖ꯫ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯂꯁ, ꯑꯦꯡꯒꯔ, ꯒ꯭ꯔꯤꯠ, ꯑꯦꯇꯦꯆꯃꯦꯟ, ꯏꯒꯣ, ꯏꯟꯚꯤ, ꯑꯄꯥꯝꯕ, ꯑꯁꯥꯎꯕ, ꯀꯜꯂꯛꯄ, ꯁꯨꯝꯍꯠꯄ, ꯅꯥꯄꯜ, ꯃꯌꯥꯏ ꯀꯥꯕ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯝꯊꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯕꯥꯡꯁꯤꯅꯤ ꯍꯥꯏꯕ ꯇꯥꯏ ꯕꯦꯅꯨꯁꯤ꯫ ꯑꯗꯨꯒ ꯃꯨꯔꯂꯤ ꯍꯥꯏꯕꯁꯤꯗꯅ ꯏꯟꯆꯤ 19 ꯂꯣꯝ ꯁꯥꯡꯕ, ꯆꯇꯨꯔꯟꯗ꯭ꯔ ꯍꯥꯏꯕꯗꯤ ꯃꯈꯨꯟ 4, ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯈꯨꯟ ꯑꯃꯒ ꯄꯨꯟꯅ ꯃꯈꯨꯟ 5 ꯄꯥꯟꯕ ꯑꯗꯨꯒꯨꯝꯕ ꯖꯟꯇ꯭ꯔ ꯕꯥꯡꯁꯤꯅꯤ꯫ ꯃꯁꯤꯅ ꯁꯟꯕꯤ ꯁꯅꯥꯎ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯕꯨ ꯆꯥꯎꯈꯠꯄ, ꯅꯨꯡꯉꯥꯏꯍꯟꯕ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯕꯥꯡꯁꯤ ꯃꯈꯜ ꯑꯃꯅꯤ ꯃꯨꯔꯂꯤ ꯍꯥꯏꯔꯤꯕꯁꯤꯅ꯫ ꯑꯗꯨꯒ ꯕꯥꯝꯁꯤ ꯅꯠꯇ꯭ꯔꯒꯅ ꯕꯥꯝꯁꯨꯂꯤ ꯍꯥꯏꯔꯤꯕꯁꯤꯅ ꯏꯟꯆꯤ 15 ꯁꯥꯡꯕ, ꯅꯕꯔꯟꯗ꯭ꯔ ꯃꯈꯨꯜ 9 ꯄꯥꯟꯕ, ꯖꯤꯕꯒꯤ ꯃꯪꯒꯣꯜ ꯄꯤꯅꯅꯕ ꯑꯗꯨꯒꯨꯝꯕ ꯖꯟꯇ꯭ꯔꯅꯤ꯫ ꯑꯗꯨꯅ ꯕꯥꯡꯁꯤ, ꯕꯦꯅꯨ, ꯃꯨꯔꯂꯤꯒꯤ ꯃꯈꯨꯟꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯄꯨꯝꯅꯃꯛꯀ ꯃꯔꯤ ꯂꯩꯅꯕ, ꯌꯥꯀꯥꯏꯍꯟꯕ, ꯄꯥꯞ ꯀꯣꯛꯍꯟꯕ ꯑꯃꯗꯤ ꯁꯧꯔ ꯖꯒꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯍꯥꯏꯖꯕ ꯇꯥꯏ꯫ ꯃꯈꯨꯟꯁꯤꯡ ꯑꯁꯤꯅ ꯒꯣꯄꯤꯁꯤꯡꯕꯨ ꯆꯤꯡꯁꯤꯟꯕ, ꯖꯃꯨꯅꯥꯒꯤ ꯏꯆꯦꯜ ꯂꯦꯞꯍꯟꯕ, ꯃꯌꯥ ꯁꯪꯁꯥꯔꯗꯒꯤ ꯂꯥꯟꯕꯤꯕ, ꯁꯟꯕꯤ ꯁꯅꯥꯎ ꯀꯧꯈꯠꯄ, ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃ꯭ꯔꯤꯇꯅ ꯅꯣꯡ ꯑꯣꯏꯅ ꯆꯨꯍꯟꯕ, ꯅꯨꯃꯤꯠꯀꯤ ꯈꯣꯡꯆꯠ ꯂꯦꯞꯍꯟꯕ, ꯔꯥꯙꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯂꯦꯞꯍꯟꯕ, ꯚꯛꯇꯁꯤꯡꯒꯤ ꯊꯃꯣꯏꯕꯨ ꯁꯪꯍꯟꯕ ꯑꯁꯤꯅꯆꯤꯡꯕ ꯄꯥꯛ ꯆꯥꯎꯅ ꯃꯈꯜ ꯀꯌꯥ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯒ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯍꯥꯏꯔꯤꯕ ꯕꯥꯡꯁꯤ ꯃꯈꯜ ꯑꯍꯨꯝꯃꯛ, ꯕꯦꯅꯨ, ꯃꯨꯔꯂꯤ ꯑꯃꯗꯤ ꯕꯥꯡꯁꯤ, ꯏꯕꯨꯡꯉꯣ ꯃꯁꯥꯃꯛꯅ ꯖꯃꯨꯅꯥ ꯈꯣꯡꯕꯥꯟꯗ, ꯖꯃꯨꯅꯥꯒꯤ ꯇꯣꯔꯕꯥꯟꯗ ꯋꯥꯒꯤ ꯃꯁꯛ ꯑꯣꯏꯅ ꯍꯧꯈꯤ꯫ ꯑꯗꯨꯒ ꯃꯁꯥꯃꯛꯅ ꯃꯁꯥꯗ ꯑꯃꯨꯛ ꯀꯠꯂꯒ ꯍꯥꯏꯔꯤꯕ ꯕꯥꯡꯁꯤ ꯑꯁꯤ ꯃꯁꯥꯅ ꯁꯦꯝꯖꯗꯨꯅ ꯄꯥꯏꯈꯤꯕ ꯉꯥꯛꯇꯅꯤ ꯁꯨꯝꯕꯗꯅ ꯕꯦꯗꯒꯤ ꯋꯥꯐꯝ ꯊꯝꯕꯤꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯥꯡꯁꯤ ꯃꯈꯜ ꯈꯔꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡ ꯀꯠꯈꯤ, ꯍꯥꯏꯕꯗꯤ ꯗꯙꯤꯆꯤ ꯃꯨꯅꯤꯒꯤ ꯁꯔꯨꯅ ꯁꯥꯔꯒ ꯕꯥꯡꯁꯤꯁꯤ ꯅꯥꯔꯗ ꯔꯤꯁꯤꯅ ꯀꯠꯈꯤ, ꯁꯤꯕ ꯃꯍꯥꯗꯦꯕꯅꯁꯨ ꯀꯠꯈꯤ꯫ ꯑꯗꯨꯒ ꯂꯌꯥꯝꯅ ꯖꯩꯒꯗꯒꯤ ꯐꯪꯈꯤꯕ ꯋꯥꯅ ꯕꯥꯡꯁꯤ ꯁꯥꯔꯒꯁꯨ ꯚꯒꯋꯥꯟꯅ ꯀꯠꯈꯤ꯫ ꯑꯗꯨꯅ ꯕꯥꯁꯤꯕꯨ, ꯃꯨꯔꯂꯤ, ꯙꯦꯅꯨ ꯍꯥꯏꯔꯤꯗꯅ ꯂꯩꯔꯤꯕ ꯕꯥꯡꯁꯤ ꯃꯈꯜ ꯑꯍꯨꯝ ꯑꯁꯤꯕꯨ ꯚꯒꯋꯥꯟꯒꯤ ꯑꯪశꯃꯛꯅꯤ꯫ ꯑꯥꯀꯔꯁꯟ ꯁꯛꯇꯤ, ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤ, ꯁꯥꯟꯇꯤ ꯁꯛꯇꯤ, ꯏꯪ ꯇꯞꯄ ꯄꯨꯝꯅꯃꯛꯅ ꯇꯤꯟꯕ ꯑꯗꯨꯒꯨꯝꯕ ꯖꯟꯇ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯅꯤꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡ ꯊꯣꯡꯒꯤ ꯃꯊꯛꯇ ꯗꯥꯏꯒꯣꯅꯦꯜ ꯁꯦꯞꯇ, ꯍꯥꯏꯕꯗꯤ ꯃꯆꯤꯟꯅ ꯂꯩꯃꯥꯏꯔꯣꯝꯗ ꯃꯈꯥꯔꯣꯝꯗ ꯍꯥꯏꯐꯦꯠ ꯂꯩꯊꯔꯒ ꯊꯣꯡꯒꯤ ꯑꯣꯏꯗꯒꯤ ꯌꯦꯠꯂꯣꯝ ꯄꯥꯡꯅ ꯂꯩꯊꯔꯒ ꯊꯝꯕ, ꯅꯠꯇ꯭ꯔꯒ ꯄꯨꯖꯥꯒꯤ ꯔꯨꯝꯗ ꯊꯝꯕꯗ ꯌꯨꯝꯗꯨꯗ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯑꯐꯕ ꯃꯍꯩ ꯀꯌా ꯐꯪꯒꯅꯤ ꯍꯥꯏꯅ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠ ꯑꯁꯤꯃꯒꯁꯨ ꯊꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯇꯤꯚꯥ꯫ ꯃꯊꯪꯗ ꯇꯝꯐꯥꯃꯅꯤ ꯁꯔꯃ ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯇꯝꯐꯥꯃꯅꯤꯒꯤ ꯈꯨꯔꯨꯝꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯇꯥꯛꯄꯤꯌꯨ, ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ 5 ꯑꯣꯒꯁ 1971, ꯄꯨꯡ 2:20 PM, ꯊ꯭ꯔꯁꯗꯦꯗ ꯄꯣꯛꯆꯩ꯫ ꯄꯨꯟꯁꯤꯒꯤ ꯑꯐ ꯐꯠꯇꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ, ꯊꯥꯒꯠꯆꯔꯤ꯫ ꯇꯝꯐꯥꯃꯅꯤꯅ ꯄꯨꯈꯠꯄꯤꯔꯛꯏꯕ ꯇꯥꯡ 5 ꯑꯒꯁ 1971, ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:10,
ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯇꯝꯐꯥ ꯃꯅꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯍꯤ ꯍꯥꯏꯕꯗꯤ ꯉꯁꯤꯃꯛ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 12 ꯏꯪ 2025 ꯑꯁꯤꯗ ꯌꯦꯡꯖꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯆꯍꯤ 64ꯒ ꯊꯥ 4 ꯅꯨꯃꯤꯠ 13ꯅꯤ ꯁꯨꯔꯦ, ꯆꯍꯤ 65ꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤ꯫ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯁꯤ ꯕ꯭ꯔꯍꯁꯄꯇꯤꯗ ꯔꯥꯍꯨ ꯒ꯭ꯔꯍꯅ ꯗꯁꯥ ꯄꯤꯔꯤ, ꯕꯥꯁꯨꯀꯤ ꯅꯥꯒꯒꯤ ꯀꯥꯜ ꯁꯔꯄ ꯗꯁꯥ ꯄꯤꯔꯤ, ꯄꯤꯇ꯭ꯔ ꯗꯁꯥ ꯄꯤꯔꯤ꯫ ꯆꯍꯤꯒꯤ ꯗꯁꯥꯗ ꯆꯥꯎꯈꯠꯀꯗꯕꯗ ꯃꯥꯜꯂꯒ ꯑꯌꯦꯠ ꯑꯄꯟ ꯌꯥꯝꯅ ꯌꯦꯠꯇꯨꯅ ꯂꯩ, ꯃꯁꯤ ꯁꯦꯡꯗꯣꯛꯄꯤꯕ ꯐꯩ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯒ꯭ꯔꯍ ꯆꯟꯗ꯭ꯔ, ꯕꯨꯙ, ꯁꯨꯀ꯭ꯔ ꯑꯍꯨꯝꯁꯤ ꯌꯥꯝꯅ ꯑꯐꯕ ꯄꯣꯖꯤꯁꯟꯗ ꯂꯩ, ꯑꯐꯕ ꯌꯥꯝꯅ ꯄꯤꯔꯤ꯫ ꯑꯗꯨꯒ ꯔꯕꯤꯅꯦ, ꯃꯪꯒꯣꯜꯅꯦ, ꯕ꯭ꯔꯍꯁꯄꯇꯤꯅꯦ ꯑꯍꯨꯝ ꯑꯁꯤꯅ ꯌꯥꯝꯅ ꯐꯠꯇꯕ ꯄꯤꯔꯤ꯫ ꯑꯗꯨꯒ ꯁꯅꯤꯅ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯅ ꯂꯩ꯫ ꯑꯐꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯅꯤꯡꯊꯧ ꯀꯥꯕ ꯃꯔꯨꯞ ꯑꯣꯏꯅꯅꯕ ꯍꯣꯠꯅꯖꯕ ꯐꯩ꯫ ꯑꯗꯨꯒ ꯇꯥꯛꯄꯤꯔꯛꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯄꯣꯛꯈꯤꯕ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯤꯁꯤꯛ ꯂꯒꯅ ꯑꯣꯏ, ꯙꯅꯨ ꯔꯥశꯤ ꯑꯣꯏ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯔꯕꯤ, ꯃꯪꯒꯣꯜ, ꯕ꯭ꯔꯍꯁꯄꯇꯤꯒꯤ ꯏꯅꯤꯃꯤꯀꯦꯜ ꯄꯣꯖꯤꯁꯟꯗ ꯂꯩꯔꯤꯕꯁꯤ ꯃꯔꯨꯞ ꯑꯣꯏꯅꯅꯕ ꯍꯣꯠꯅꯖꯕ ꯐꯩ꯫ ꯑꯗꯨꯒ ꯃꯔꯈꯟꯅ ꯃꯣꯅꯤꯀꯥꯗ ꯅꯤꯡꯁꯤꯡꯖꯕ ꯑꯃꯇꯪ, ꯏꯁꯥꯒꯤ ꯑꯣꯏꯕ ꯗꯁꯥꯒꯤ ꯐꯣꯜ ꯅꯩꯅꯅꯕꯒꯤ ꯋꯥꯍꯪꯁꯤꯡ ꯔꯤꯖꯥꯔꯕ ꯇꯧꯔꯒ ꯊꯝꯕꯤꯈꯣ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯊꯧꯔꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯤꯁꯣꯗ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯏꯁꯥꯒꯤ ꯀꯨꯊꯤꯒꯤ ꯑꯐꯕꯇ ꯌꯦꯡꯕꯒꯤ ꯃꯇꯥꯡꯁꯤ ꯑꯃꯃꯝꯗꯒꯤ ꯍꯦꯟꯅ ꯄꯥꯎꯈꯨꯝꯁꯤ ꯂꯧꯈꯠꯂꯅꯨꯁꯤ꯫ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯣꯟꯂꯥꯏꯟ ꯑꯃꯗꯤ ꯑꯣꯐꯂꯥꯏꯟ ꯀꯨꯁꯇꯤ ꯌꯦꯡꯕꯒꯤ ꯄꯦꯟꯗꯤꯡꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯧꯖꯤꯛꯁꯤ ꯑꯁꯣꯝꯗ ꯍꯪꯉꯛꯏꯕ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤꯒꯤ ꯃꯔꯛꯇ ꯀꯨꯁꯇꯤꯒꯤ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯗ ꯃꯇꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯃꯥꯌꯣꯛꯅꯕ ꯍꯩꯖꯕ ꯇꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯅꯁꯨ ꯃꯇꯝ ꯈꯔꯗꯪ ꯊꯥꯒꯠꯄꯤꯈꯤꯕꯁꯤꯡ ꯉꯥꯏꯃꯤꯟꯅꯅꯕ ꯅꯣꯂꯨꯛꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ꯫ ꯃꯊꯪꯗ ꯄꯕꯤꯇ꯭ꯔ ꯍꯟꯖꯕꯝ, ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ꯫ ꯀꯨꯊꯤꯁꯦ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯑꯃꯗꯤ ꯅꯨꯃꯤꯗꯥꯡꯗ ꯄꯨꯊꯣꯛꯄ ꯐꯠꯇꯦ ꯍꯥꯏꯅꯩ, ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯇꯥꯛꯄꯤꯌꯨ, ꯈꯨꯔꯨꯝꯖꯔꯤ꯫ ꯄꯕꯤꯇ꯭ꯔꯒꯤ ꯋꯥꯐꯝꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯃꯥꯡꯗꯁꯨ ꯃꯥꯟꯅꯕ ꯃꯑꯣꯡ ꯀꯌꯥꯁꯨ ꯍꯪꯕꯤꯔꯛꯈ꯭ꯔꯦ꯫ ꯄꯕꯤꯇ꯭ꯔ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯒꯤ ꯊꯥꯖꯕ, ꯑꯅꯤꯡꯕ, ꯑꯄꯥꯝꯕ ꯃꯈꯜ ꯀꯌꯥ ꯂꯩꯈꯤꯕꯅ ꯃꯗꯣꯝꯗ ꯆꯪꯁꯤꯟꯖꯔꯔꯣꯏ꯫ ꯀꯨꯁꯇꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯌꯥꯏ꯫ ꯀꯨꯁꯇꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯒꯤ ꯄꯣꯛꯈꯤꯕꯒꯤ ꯆꯧ, ꯇꯥꯔꯤꯛ, ꯄꯨꯡꯐꯝ ꯏꯁꯤꯟꯕ ꯆꯦ ꯑꯃꯅꯤ꯫ ꯃꯗꯨꯗ ꯃꯤꯗꯨꯒꯤ ꯑꯐ ꯐꯠꯇ ꯀꯥꯜꯀꯨꯂꯦꯠ ꯇꯧꯕꯗ ꯈꯔ ꯂꯥꯏꯅꯅꯕꯒꯤꯗꯃꯛ ꯃꯗꯨꯕꯨ ꯑꯈꯪ ꯑꯍꯩ ꯖ꯭ꯌꯣꯇꯤꯁꯤꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯌꯦꯡ ꯃꯗꯨꯗ ꯏꯍꯧꯗ꯭ꯔꯒꯗꯤ ꯐꯠ ꯐꯠ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯇꯞꯊꯒꯗꯧꯕ, ꯃꯗꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯅꯕꯒꯤꯗꯃꯛ ꯆꯥꯔꯠ ꯑꯃ ꯍꯣꯠꯇꯣꯛꯑꯒ ꯁꯟꯗꯣꯛꯅ ꯏꯕ ꯆꯦ ꯑꯃꯅꯤ꯫ ꯃꯁꯤ ꯀꯔꯤꯒ ꯃꯥꯟꯅꯔꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯙꯥꯔ ꯀꯥꯔꯗ, ꯄꯥꯟ ꯀꯥꯔꯗ, ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ, ꯕꯦꯡ ꯄꯥꯁꯄꯣꯔꯠ, ꯖꯃꯥꯕꯟꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝ ꯄꯇꯥꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯝꯖꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯥꯡꯕ ꯏꯌꯥ ꯌꯥꯗ꯭ꯔꯤ꯫ ꯍꯥꯏꯕꯗꯤ ꯃꯊꯛꯇ ꯄꯥꯟ ꯀꯥꯔꯗ, ꯑꯥꯙꯥꯔ ꯀꯥꯔꯗ, ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯤꯗꯤ ꯃꯥꯡꯕ ꯌꯥꯗ꯭ꯔꯤ꯫ ꯑꯗꯨꯒ ꯀꯨꯁꯇꯤꯁꯤꯗꯤ ꯃꯥꯡꯕꯁꯨ ꯃꯌꯥꯝ ꯑꯃꯅꯤ, ꯀꯨꯁꯇꯤ ꯏꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃꯅꯤ꯫ ꯑꯗꯨꯒ ꯏꯔꯤꯕ ꯑꯩꯒꯤ ꯀꯨꯊꯤꯅꯦꯅ ꯊꯝꯂꯤꯕꯗꯨꯗꯁꯨ ꯑꯃꯨꯛ ꯌꯥꯝꯅ ꯂꯥꯟꯅ ꯏꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯊꯕꯥꯟꯒ ꯅꯨꯃꯤꯠꯀ ꯆꯥꯟꯅꯔꯝꯗꯕ, ꯇꯥꯔꯤꯛꯀ ꯊꯕꯥꯟꯒ ꯆꯥꯟꯅꯔꯝꯗꯕ, ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯀꯌꯥꯗ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯁꯣꯏꯕ ꯀꯨꯊꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯀꯨꯁꯤ ꯂꯩꯕ ꯃꯤꯁꯨ, ꯂꯩꯇꯕ ꯃꯤꯁꯨ, ꯃꯥꯡꯈꯤꯕ ꯃꯤꯁꯨ, ꯃꯥꯡꯗꯕ ꯃꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯍꯤꯡꯂꯤ, ꯅꯠꯇ꯭ꯔ ꯃꯣꯅꯤꯀꯥ? ꯍꯣꯏ, ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯐꯝꯁꯤ ꯀꯨꯁꯇꯤ ꯅꯨꯃꯤꯗꯥꯡꯗ ꯅꯠꯇ꯭ꯔꯒꯅ ꯃꯇꯝ ꯆꯥꯕ ꯆꯥꯗꯕꯗ ꯂꯧꯊꯣꯛꯄ, ꯌꯦꯡꯕ, ꯐꯕ ꯐꯠꯇꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯖ꯭ꯌꯣꯇꯤꯁ ꯁꯥꯁꯇ꯭ꯔꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯌꯥꯗꯦ ꯍꯥꯏꯕ ꯃꯣꯠ ꯊꯦꯡꯅꯖꯗꯕꯅ ꯀꯔꯤꯃꯠꯇ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯄꯕꯤꯇ꯭ꯔꯥꯒꯤ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ꯫ ꯃꯊꯪꯗ ꯎꯃꯤꯂꯥ ꯌꯨꯝꯅꯥꯝ, ꯄꯥꯕꯨꯡ ꯁꯥꯝꯕ ꯄꯥꯝꯕꯤ ꯍꯧꯕ ꯍꯥꯏꯖꯕꯅꯦ, ꯌꯥꯟꯕꯒꯤ ꯅꯤꯌꯝ ꯑꯐꯕ ꯍꯥꯏꯕꯤꯌꯨ,
ꯁꯣꯏꯗꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯎꯃꯤꯂꯥꯒꯤ ꯋꯥꯐꯝꯁꯤꯒꯤ ꯑꯣꯏꯕꯗꯤ ꯅꯨꯃꯤꯠ ꯊꯝꯕꯤꯔꯝꯗꯦ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯧꯊꯣꯛꯄꯤꯕꯗ ꯑꯀꯥꯏꯕ ꯂꯩꯔꯔꯣꯏ, ꯂꯧꯊꯣꯛꯄꯤꯌꯨ ꯁꯨꯃꯥꯏꯗꯅ ꯎꯟꯃꯤꯂꯥꯒꯤ ꯃꯐꯝꯗ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ꯫ ꯃꯊꯪꯗ ꯃꯟꯗꯥꯀꯤꯅꯤ ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯅꯨꯃꯥꯟꯒꯤ ꯄꯤꯛꯆꯔ ꯏꯃꯨꯡꯗ ꯊꯦꯠꯄ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯒꯤ ꯊꯣꯡꯖꯤꯟ ꯃꯊꯛꯇ ꯊꯦꯠꯂꯦ ꯀꯥꯏꯗꯕ꯭ꯔꯥ? ꯃꯟꯗꯥꯀꯤꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ꯫ ꯋꯥꯐꯝꯁꯤꯒꯤꯗꯤ ꯃꯟꯗꯥꯀꯤꯅꯤꯗ ꯇꯥꯛꯄꯤꯔꯛꯂꯤꯕ ꯑꯣꯖꯥꯗꯨꯗ ꯍꯪꯕꯤꯕꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯗ꯭ꯔꯥ ꯈꯟꯖꯩ꯫ ꯀꯔꯤ ꯍꯥꯏꯒꯦ ꯃꯣꯅꯤꯀꯥ? ꯍꯣꯏ, ꯑꯆꯨꯝꯕꯅꯤ꯫ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯃꯣꯠ ꯊꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯟꯗꯥꯀꯤꯅꯤ꯫ ꯃꯊꯪꯒꯤ ꯋꯥꯍꯪ ꯂꯧꯈꯠꯁꯤ ꯃꯣꯅꯤꯀꯥ꯫ ꯃꯊꯪꯗ ꯁꯣꯚꯥ ꯁꯤꯡ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯑꯣꯏꯔꯞꯅ ꯁꯅꯥ ꯈꯣꯡꯅꯥꯡ ꯑꯃ ꯃꯊꯟꯇ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯅ 10 ꯐꯤꯠꯃꯨꯛ ꯋꯥꯡꯂꯦ꯫ ꯃꯁꯤꯕꯨ ꯑꯁꯨꯝ ꯊꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯧꯊꯣꯛꯀꯗ꯭ꯔꯥ? ꯂꯧꯊꯣꯛꯂꯒꯅ ꯀꯔꯝꯅ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯀꯗꯥꯏꯗ ꯊꯝꯒꯅꯤ? ꯇꯥꯛꯄꯤꯌꯨ ꯑꯩꯒ꯭ꯌꯥ꯫ ꯁꯣꯚꯥ, ꯑꯩꯈꯣꯏꯒꯤ ꯃꯣꯠ ꯑꯣꯏꯅ ꯊꯝꯖꯅꯤꯡꯕꯗꯤ ꯂꯝꯍꯥꯡ ꯃꯐꯝ ꯆꯥꯕꯗ ꯍꯣꯡꯗꯣꯛꯄꯤꯗꯨꯅ ꯍꯧꯍꯟꯕꯤꯕ, ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯅ ꯊꯝꯖꯔꯤ꯫ ꯃꯊꯪꯗ ꯕꯤꯗ꯭ꯌꯥ ꯊꯥꯡꯃꯩꯕꯟ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒ꯭ꯌꯥ꯫ ꯋꯥꯍꯪ ꯑꯃꯇꯪ ꯍꯪꯖꯒꯦ, ꯋꯥꯔꯧꯕꯤꯗꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯎ ꯅꯣꯜꯂꯨꯛꯆꯔꯤ ꯑꯩꯒ꯭ꯌꯥ꯫ ꯌꯨꯝꯁꯦ ꯁꯣꯔꯣꯛꯀ ꯌꯥꯝꯅ ꯅꯛꯅꯩ꯫ ꯂꯝꯕꯤꯗꯒꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯤꯠꯌꯦꯡ ꯇꯥꯐꯝ ꯊꯣꯛꯏ꯫ ꯑꯩꯅꯁꯨ ꯃꯥꯡꯒꯣꯜꯗꯒꯤ ꯎꯏ꯫ ꯁꯤꯕꯨ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ? ꯐꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯄ꯭ꯔꯇꯤꯀꯥꯔ ꯇꯧꯖꯒꯅꯤ? ꯇꯥꯛꯄꯤꯔꯛꯎ꯫ ꯑꯗꯨꯒ ꯑꯩꯒ꯭ꯌꯥꯒꯤ ꯖꯤꯄꯦ ꯅꯝꯕꯔ ꯑꯃꯇꯪ ꯈꯪꯍꯟꯕꯤꯔꯛꯎ꯫ ꯊꯦꯡꯀ꯭ꯌꯨ꯫ ꯕꯤꯗ꯭ꯌꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯒ ꯇꯥꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯁꯣꯔꯣꯛ ꯂꯝꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯝ ꯑꯗꯨꯗ ꯂꯣꯏꯐꯝ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯒꯤ ꯏꯇꯤꯟꯐꯝ ꯑꯣꯏꯕ ꯃꯑꯣꯡ ꯈꯔ ꯂꯩꯔꯤ꯫ ꯃꯗꯨ ꯅꯠꯇꯅ ꯁꯣꯔꯣꯛꯇꯒꯤ ꯏꯆꯝ ꯆꯝꯅ ꯆꯠꯂꯤꯕ ꯁꯣꯔꯣꯛꯇꯨꯗꯒꯤ ꯆꯨꯝꯅ ꯌꯦꯡꯕꯗ ꯌꯨꯝ ꯃꯃꯥꯡꯊꯣꯡ ꯍꯛꯊꯦꯡꯅꯅ ꯎꯕ, ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯠꯅꯕ ꯈꯔ ꯂꯩ꯫ ꯑꯗꯨꯕꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯦꯠ ꯑꯃ ꯄꯥꯟꯕ, ꯒꯦꯠꯇꯒꯤ ꯌꯦꯡꯉꯛꯄꯗ ꯎꯗꯅꯅꯕ, ꯑꯗꯨꯒ ꯃꯃꯥꯡ ꯁꯪꯒꯣꯏ ꯊꯝꯕꯤꯕ, ꯅꯠꯇ꯭ꯔꯒꯅ ꯃꯔꯛ ꯑꯗꯨꯗ ꯍꯦꯛ ꯎꯅꯔꯤꯕꯗꯨ ꯎꯅꯗꯅꯅꯕ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯟ ꯑꯃ ꯊꯝꯕꯤꯕ, ꯂꯣꯏꯅꯅ ꯑꯩꯒꯤ ꯊꯣꯡ ꯃꯊꯛ ꯑꯗꯨꯗ ꯁ꯭ꯋꯥꯁꯇꯤꯛ ꯁꯤꯝꯕꯣꯜ ꯊꯦꯠꯄꯤꯕ, ꯑꯁꯤꯅꯆꯤꯡꯕ ꯃꯔꯝꯁꯤꯡ ꯑꯁꯤ ꯇꯧꯕꯤꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦ ꯅꯝꯕꯔꯒꯤ ꯋꯥꯐꯝꯗꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯝꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯅꯤ ꯍꯥꯏꯅ ꯊꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯕꯤꯗ꯭ꯌꯥ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯕꯤꯔꯂꯥ ꯖꯦꯠ꯫ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡꯕꯨ꯫ ꯑꯩꯅ ꯂꯛꯁꯃꯤ ꯅꯥꯔꯥꯌꯟ, ꯗꯨꯔꯒꯥ, ꯔꯥꯙꯥ ꯀ꯭ꯔꯤꯁꯅ, ꯁꯔꯁꯋꯇꯤ, ꯀꯨꯕꯦꯔ, ꯒꯅꯦꯁ, ꯍꯅꯨꯃꯥꯟ ꯃꯌꯥꯝꯁꯦ ꯄꯨꯜꯂꯞ ꯂꯥꯠꯆꯩ꯫ ꯂꯥꯏꯁꯤꯡꯗꯨ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯂꯣꯏꯅ ꯑꯣꯜꯂꯤ꯫ ꯑꯗꯨꯒ ꯒꯅꯦꯁꯅ ꯃꯈꯥ ꯑꯣꯜꯂꯤ, ꯍꯅꯨꯃꯥꯟꯅ ꯑꯋꯥꯡ ꯑꯣꯜꯂꯤ꯫ ꯂꯥꯏ ꯄꯨꯝꯅꯃꯛꯁꯦ ꯂꯥꯏ ꯕꯣꯛꯁ ꯑꯃ ꯁꯦꯝꯖꯔꯒ ꯂꯥꯠꯆꯕꯅꯤ꯫ ꯃꯁꯤꯕꯨ ꯌꯥꯕ꯭ꯔꯥ? ꯃꯥꯌꯣꯟꯁꯦ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯃꯅ ꯑꯃ ꯍꯥꯏ, ꯃꯈꯣꯏꯅ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯗꯔꯦ꯫ ꯄꯥꯕꯨꯡꯒꯤ ꯄꯥꯎꯇꯥꯛ ꯑꯣꯏꯅ ꯇꯥꯖꯔꯒꯦ, ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯈꯔ ꯍꯦꯟꯅ ꯇꯥꯛꯄꯤꯔꯛꯎꯀꯣ꯫ ꯕꯤꯔꯂꯥ ꯖꯦꯠ, ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯄꯥꯡꯕꯗ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯑꯣꯟꯕꯗ ꯊꯝꯕꯤꯕ ꯌꯥꯏ꯫ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ꯫ ꯒꯅꯦꯁꯅ ꯃꯥꯡꯑꯣꯏꯅꯅ ꯊꯝꯕꯤꯕ, ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯗꯨꯒꯤ ꯌꯦꯠꯑꯣꯏꯅꯅ ꯊꯝꯕꯤꯕ, ꯑꯗꯨꯒ ꯍꯅꯨꯃꯥꯟꯅ ꯑꯣꯏꯅꯅ ꯊꯝꯕꯤꯕ, ꯃꯥꯡꯑꯣꯏꯅꯕ ꯅꯠꯇꯕ ꯑꯣꯏꯅꯅ, ꯍꯥꯏꯕꯗꯤ ꯂꯥꯏ ꯃꯌꯥꯝꯗꯨꯒꯤ ꯈ꯭ꯋꯥꯏ ꯑꯣꯏꯗ, ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯑꯇꯩ ꯊꯝꯃꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯄꯔꯗꯥ ꯑꯃ ꯊꯝꯕꯤꯕ ꯇꯥꯔꯒꯗꯤ ꯄꯔꯗꯥꯗꯨꯒꯤ ꯋꯥꯡꯕ ꯃꯄꯥꯟꯗ ꯍꯅꯨꯃꯥꯟꯒꯤ ꯃꯨꯔꯇꯤꯁꯤ ꯅꯣꯡꯄꯣꯛ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯕꯤꯕ ꯌꯥꯏ꯫ ꯑꯁꯨꯝ ꯑꯣꯏꯗꯅ ꯄꯥꯎꯈꯨꯝ ꯊꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯑꯔꯣꯏꯕꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯃꯁꯨꯡ ꯈꯨꯔꯨꯝꯖꯔꯛꯄꯁꯤꯡ: ꯈꯣꯝꯗꯣꯟꯕꯤ ꯂꯣꯏꯇꯣꯡꯕꯝ, ꯃꯦꯙꯥ ꯁꯔꯃꯤ, ꯃꯅꯤꯁꯪ ꯂꯥꯏꯁ꯭ꯔꯝ, ꯕꯆꯁꯄꯇꯤꯃꯌꯨꯝ ꯒꯧꯔꯤ ꯗꯦꯕꯤ, ꯂꯟꯆꯦꯟꯕ ꯑꯣꯏꯅꯥꯝ,
ꯊꯝꯕꯥꯜꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯕꯕꯤꯇꯥ ꯗꯦꯕꯤ, ꯀꯣꯡꯕ꯭ꯔꯥꯏꯂꯠꯄꯝ ꯁꯔꯗꯥ ꯗꯦꯕꯤ, ꯅꯤꯂꯀꯩꯅꯥ ꯑꯦꯟ.ꯖꯤ., ꯄꯕꯤꯇ꯭ꯔ ꯍꯟꯖꯕꯝ ꯅꯦꯅꯥ ꯗꯦꯕꯤ꯫ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯂꯤꯁꯅꯔ ꯚ꯭ꯌꯨꯋꯔ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯍꯟꯕ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ, ꯅꯨꯡꯉꯥꯏꯖꯕ, ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯀꯤꯗꯃꯛ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯆꯔꯣꯟꯗ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯅꯤꯖꯔꯤ, ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯋꯥꯆꯦꯞ SMS ꯇ ꯊꯥꯕꯤꯔꯛꯄ ꯋꯥꯍꯪ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ꯫ ꯑꯍꯥꯟꯕꯗ ꯑꯣꯀ꯭ꯔꯝ ꯀꯨꯟꯖꯦꯁꯣꯔꯤ: ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯑꯩꯒ꯭ꯌꯥꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯤꯆꯪ ꯃꯤꯈꯥꯏ ꯂꯩꯇ꯭ꯔꯕ, ꯑꯈꯥꯛꯄ ꯂꯩꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯃꯆꯥꯒꯨꯝ ꯃꯅꯥꯎꯒꯨꯝꯅ ꯈꯟꯕꯤꯔꯤꯕ ꯑꯇꯥꯡꯕꯅꯤ, ꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯂꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯅꯤꯁꯨꯕ ꯏꯁꯣꯔꯅꯤ꯫ ꯑꯩꯒ꯭ꯌꯥꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯥꯖꯕꯗ ꯈꯪꯗꯕ ꯀꯌꯥꯁꯨ ꯈꯪꯖꯔꯦ, ꯑꯁꯥꯎꯕ ꯀꯌꯥꯁꯨ ꯐꯥꯊꯕ ꯉꯝꯖꯔꯦ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒ꯭ꯌꯥꯕꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯒ꯭ꯌꯥ ꯋꯥꯍꯪ ꯑꯃꯇꯪ ꯂꯥꯛꯀꯗꯧꯔꯤꯕ ꯋꯛꯆꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯤꯕꯨ ꯃꯪ-ꯃꯩ ꯆꯥꯛꯄ ꯊꯕꯥꯜ ꯇꯥꯕ꯭ꯔꯥ? ꯀꯨꯟꯖꯦꯁꯣꯔꯤꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀꯨꯟꯖꯦꯁꯣꯔꯤꯒꯤꯗꯃꯛ ꯁ꯭ꯔꯤ ꯚꯒꯋꯥꯟꯒꯤ ꯆꯔꯣꯟꯗ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯅꯤꯖꯔꯤ꯫ ꯑꯗꯨꯒ ꯇꯥꯛꯄꯤꯔꯛꯂꯤꯕ ꯃꯪ-ꯃꯩ ꯆꯥꯛꯄꯒꯤ ꯋꯥꯐꯝꯁꯤꯗꯤ ꯍꯤꯟꯗꯨ ꯁꯥꯁꯇ꯭ꯔꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕꯗ ꯇꯥꯡꯀꯛꯁꯤꯃꯗꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯗꯦ ꯑꯃꯠꯇ ꯊꯦꯡꯅꯖꯗꯕꯅ ꯈꯪꯖꯗꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯊꯝꯖꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔ ꯃꯣꯅꯤꯀꯥ? ꯍꯣꯏ, ꯑꯆꯨꯝꯕꯅꯤ꯫ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯃꯣꯠ ꯊꯝꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯗ ꯁꯨꯕꯤꯇꯥ: ꯑꯩꯒ꯭ꯌꯥ ꯈꯨꯔꯨꯝꯖꯔꯤ, ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯕ ꯌꯥꯝ ꯍꯔꯥꯎꯖꯩ꯫ ꯑꯩꯒ꯭ꯌꯥ ꯃꯃꯥꯡ ꯊꯣꯡ 2 ꯍꯥꯏꯖꯔꯦ, ꯐꯤꯠ 3ꯒ ꯏꯟꯆꯤ 10 ꯄꯥꯛꯏ꯫ ꯄꯨꯟꯅ ꯊꯣꯡꯃꯥꯏ ꯑꯅꯤꯃꯛ ꯁ꯭ꯋꯁꯇꯤꯀꯥ ꯁ꯭ꯇꯥꯔ ꯂꯛꯁꯃꯤꯒꯤ ꯃꯌꯦꯛꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯍꯛꯍꯟꯒꯦ, ꯑꯗꯨꯕꯨ ꯇꯧꯍꯩꯕ꯭ꯔꯥ? ꯑꯩꯒ꯭ꯌꯥꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒ꯭ꯌꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ, ꯏꯆꯥ ꯃꯣꯅꯤꯀꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯒ꯫ ꯊꯦꯡꯛꯌꯨ, ꯈꯨꯔꯨꯝꯖꯔꯤ꯫ ꯁꯨꯕꯤꯇꯥ, ꯊꯥꯒꯠꯆꯔꯤ꯫ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯒꯤ ꯃꯣꯠ ꯃꯇꯨꯡꯏꯟꯅ ꯊꯣꯡꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯁꯤꯝꯕꯣꯜ, ꯄꯤꯛꯆꯔ ꯍꯥꯞꯄꯤꯒꯅꯨ, ꯃꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯚꯥꯁꯇꯨ ꯁꯥꯁꯇ꯭ꯔꯅ ꯊꯝꯕꯤꯔꯝꯕꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯁꯨꯕꯤꯇꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯄꯥꯎꯗꯝꯖꯔꯤ꯫ ꯑꯗꯨꯒ ꯃꯣꯅꯤꯀꯥꯕꯨ ꯊꯥꯒꯠꯄꯤꯔꯛꯄꯅꯤꯅ ꯃꯣꯅꯤꯀꯥ, ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯕꯤꯇꯥꯕꯨ ꯃꯣꯅꯤꯀꯥꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯃꯣꯅꯤꯀꯥꯒꯤꯗꯤ ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯂꯤꯕ? ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯃꯣꯠ ꯊꯝꯖꯔꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯣꯅꯤꯀꯥ꯫ ꯑꯗꯨꯗꯤ ꯃꯊꯪ ꯋꯥꯍꯪ ꯂꯧꯈꯠꯁꯤ꯫ ꯑꯔꯣꯏꯕꯗ ꯒꯣꯇꯤ ꯆꯥꯎꯕ ꯁꯔꯃ: ꯖꯌ ꯔꯥꯙꯦ ꯔꯥꯙꯦ ꯑꯣꯖꯥꯕꯨ ꯒꯧꯗꯤꯌꯥ ꯙꯔꯃꯒꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯄꯨꯖꯥ ꯁꯦꯕꯥ ꯀꯔꯃ ꯀꯌꯥ ꯃꯤꯌꯥꯝꯒꯤ ꯄꯥꯡꯕꯤꯔꯤꯕ ꯕ꯭ꯔꯍꯃꯟ ꯃꯆꯥꯁꯤꯡꯅ ꯚꯛꯇꯤ ꯁꯦꯕꯥ ꯙꯔꯃꯗꯒꯤ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯋꯥꯠꯂꯂꯕ ꯃꯇꯝꯁꯤꯗ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯚꯛꯇꯤ ꯂꯝꯕꯤ ꯇꯥꯛꯄꯤꯕ ꯆꯦꯅꯦꯜ ꯄꯨꯊꯣꯛꯄꯤꯕꯒꯤ ꯊꯥꯒꯠꯆꯩ꯫ ꯑꯣꯖꯥꯒꯤ ꯑꯟꯁꯔ: ꯁꯟꯗꯦ ꯉꯥꯏꯕꯗ ꯋꯥꯖꯩ, ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯌꯥꯝꯈꯤꯕꯅ ꯀꯣꯏꯁꯟ ꯁꯥꯡꯈꯤꯕꯅꯤ ꯃꯃꯥꯡꯒꯤ ꯁꯟꯗꯦꯗ꯫ ꯉꯁꯤꯗꯤ ꯍꯪꯖꯔꯔꯣꯏ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯆꯥ ꯃꯣꯅꯤꯀꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯣꯏꯊꯨꯝꯅꯩ, ꯅꯥꯝ ꯁꯣꯟꯕ ꯋꯥꯔꯤ ꯇꯝꯕꯤꯌꯨ ꯍꯥꯏꯖꯔꯤ, ꯈꯨꯔꯨꯝꯖꯩ꯫ ꯆꯥꯎꯕ ꯁꯔꯃ, ꯊꯥꯒꯠ ꯋꯥꯍꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯣꯅꯤꯀꯥꯒꯤꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯂꯤꯕ? ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯃꯣꯠ ꯊꯝꯖꯔꯤ꯫ ꯅꯤꯡꯁꯤꯡꯖꯕ ꯑꯃꯇꯪ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ, ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯕ꯭ꯂꯣꯛ ꯑꯁꯤꯃꯛꯇꯗ ꯋꯥꯍꯪ ꯄꯨꯈꯠꯄꯤꯔꯛꯑꯣ꯫ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯑꯁꯤꯗ ꯋꯥꯍꯪ ꯊꯝꯕꯤꯔꯒꯅꯨ, ꯃꯔꯝꯗꯤ ꯑꯣꯟꯂꯥꯏꯟꯗ ꯀꯣꯁꯇꯤ ꯌꯦꯡꯕꯒꯤ ꯈꯔ ꯍꯦꯟꯅ ꯕꯤꯖꯤ ꯂꯩꯕ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯊꯥꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨ ꯊꯤꯕꯗ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯃꯥꯌꯣꯛꯅꯔꯛꯄ, ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯕ꯭ꯂꯣꯛ ꯑꯁꯤꯃꯛꯇꯗ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯣꯠ ꯑꯗꯨ ꯐꯣꯡꯗꯣꯛꯄꯤꯔꯛꯅꯕ ꯅꯣꯜꯂꯨꯛꯆꯔꯤ꯫
ngsigidi wang pukhat pirakhiba amadi tabiriba nungsiljaraba listener viewer pudamakpu aroibasida amukka suhanna khurumjari.